Ahan badayam numero iba update kara thamjage Kuki Ukna ki second lieutenant amafare security force na local pa section thorangi saruk amu oina chatharakpa operation da Kuki lal hoba Ukna United Kuki National Army Self Stand second lieutenant ama khulaiga kona na fare hairi Chief Minister Kemsana Maki Deputy CM Anigaloin and Amichag Unakre Chief Minister Nasi Halaklava Nini Humni Gimanung the Minister Sing Hapsin to Langak South Halagani Tazanari Home Minister Amichana IDP Singbumayim Hanjilan Bagi Tabu Kwaidi Maru in a Paikana Bakanga Kibagaloin and Tabu Asida Pangba Mating Pangani Hibigitaza Basu Pirakre Tasing Marikin Midang Wedam the Yunam Kemsan Bumanipurgano Golangaki Chief Minister Oin Wasaklo Kibagaloin and Amaki Deputy Chief Minister Sing Oin and NEMCHA Kibgen Amasung Losi Dikora Galoinana Govindas Konthausam Amasung K. Ice Loken Buna Minister Sing Oin wasak law matung ngasi numit taraga mapan ni surak padahan bu oina Chief Minister amasung Deputy Chief Minister anina Home Minister Amit Shah unakre Chief Minister na lusing tu ngasi nung tin Delhi dalaiba Home Minister gi yumda unakiba ni hairi Chief Minister amasung Deputy Chief Minister anina Home Minister gu unarudana BJP na lusing dakliba no bolengak asina Manipuri gi tongan ba furup sing ki marakta leiriba yana daba sing law tok tu na mahusagi nungsi sana pibam prokna bakari karam batabuk sing law khut kadaba gi haibagi matang dakhanna ki hairi Home Minister Amit Shah ki maikay di Manipuri ki lusing ba humak istera sila ingtapam hausa ki pipam purok na bagi mathaw taba tabuk sing lokulak pada yunen lenga ki maikay di pangbo ya pamating pumna panggani haibagi thazaba thamli Loine na Home Minister Amit Shah na Chief Minister Y Kemsan na Manipuri ki chawkha thorangi thabuk sing paikhalak bagi mathaw taba mating sing yunen lenga na panggani haibagi thazaba su Purakhre hairi Chief Minister ki lusing mo Manipuri lenga ki mihut sing relief camp sang jafam lorok liba IDP sing mo masa ki mem da hanjil hanna bagi thabuk khwaidi ki maru oiba lawduna Pangthok na pautak pirak ki bagaloy na hiram asdas union lenga ki maikay di pangba ya mating pangani haip ki thazaba Purakhre hairi panbay abdi Chief Minister Y Kemsan ngarang nung tilpung ahumrom tarak ko Delhi da makta infon thado ki bani mahak tana tana BJP ki MLA ani su Delhi tasat ki bani Chief Minister ki kongset ase anaw bulenga ki awat Minister Sing Hapsin bagi wasak lo na ba tharang Manipur gi lok banda mando phawo khangatu na lokhalak pa thabuk sing iroin na Minister Sing na pugada portfolio sing yenthok na bagi wafam sulai kai taruna ba sat ki bani Kwaidagi maru oiba wat hauri ba no balenga kasigi ministerial barta sungsin na tuna amadi sabgala tuna Khetnarakle ba karam ba party yauna independent MLA sing gi marak su minister oina hapsen gadro haibagi matang da su central leader sing dagi aya pulur na ba sat ki bani nakala maram da Chief Minister Y Kemsan hayang imfal da harak laba yai haina pawgi likun amana phongdurak ni adum oina mak hayang mahak na imfal da thunglaba ka awat minister sing hapsen duna ano bolenga kasi sauthura ka dro haibagi matang da sabsana khangba ngamdri pawgi likun amana haibada hayengi oina di governor AK Balana Palin Assam Rifles ki headquarter da sat kadaba program ama leiri mafam adu thunglaba matung governor na Tecnopol district headquarter da su sat kani adu ga imfal da halaklaba matung da Langol view point da su sat kadaba program sing leiri hayang gi oina governor na tentative program sing asi leibana hayang makti Chief Minister halak lagasu awat pa minister sing hapsen bagi wasak lo bagi thorom pangthok ladaba yai hairi adum oina ngasi nini humni gi manung da awat pa minister sing soitun wasak lo handuna hapsen ba masung Chief Minister dagi hauraga Deputy Chief Minister ani yauna minister sing na pugada portfolio sing yenthok bagi thabuk makhatana panthadana pangthok lagani thajanari Wangkai gi MLA TS Arun Kumar nasu Chief Minister halaklaba matung da awat pa minister sing hapsen tuna Manipur lengak sauthuk lagani amasung lengak asina sauka thorang da hena mai pak po onsin bangam lagani haibagi wafam sing ngasi yoksung sports pangthok ka doriba Imphal East ki soibam laikai wangkai kunau ki citizen club ki akoi beda lamtu sing bagi thabuk pangthok la duna phongdokre sairak sida ngarang dagi New Delhi da lairakliba Chief Minister New Delhi ki Sardar Patel makta leiba Manipuri bahon da Assam Rifles ki Director General Lieutenant General Vikas Lakhoraga unakre Assam Rifles ke Director General gi maikay degi lepa kasi kwaidagi liraba parliamentary force ama oiriba Assam Rifles na Manipur gi damak talaw riba tawdang sing Chief Minister da pawdam kiloin na Assam Rifles na Indo Myanmar ngamkhui paring ngakpada sobo tawdang lorak libani Director General gi wafam da Chief Minister na su Manipur da ingtappa mahusagi phibam hanjil na bafon na bada Assam Rifles na lorak pa tawdang sing busu thagatpa phongdokhi Imphal airport ki leng basat ki MLA balte ki haksang Mizoram da Purakhre ngasi numidang atheng bada Surasanpur da yorok lagani MLA bungjang balte leikhi da bada maitai society Surasanpur na thamo isok na awa phongduragli Meeoi 2023 dagi Kuki Jo Sing na akan balan horaki ba numit ni chanba Meeoi Mari 2023 da matam adugi Manipur lenga ki Chief Minister pangthok ki ba high security meeting amada saruk yaruga masagi yum da halakpagi lambe da sakang da Meeoi Sing na mop amana sathaki ba atek ta sok padagi makata na tha asigi nipan da Manipur lenga na thorang to bu air ambulance amada
गुरुग्राम की मेदंता मेडिसिटी द हॉस्पिटल द लेंग बगी द मुक्त पुखरब सुलेंग संग अदुना कनबंगम हुदना लेखिद्रब एमएलए बुंगजांगिंग बाल्टे की हक्संग इंफॉल एयरपोर्ट फाउदना मयुम द पुरकपगी महूत मिजोराम द पुरखरे थौदोक अदुदा महक फिबम लूना सोक्तुना दिल्ली की तोगान तोगान हॉस्पिटल सिंह द सही अनि रोमलेंग लुरब मतुंग खरा फगलक्तुना एप्रिल 19 2025 चुराचंदपुर द लेब मयुम द हलखिबनी अदुबु थासिगी तरेत खंगहौदना सोर होनब वारे हेरकपदगी चुराचंदपुर डिस्ट्रिक्ट हॉस्पिटल द पुखटकी महापुलेंग संग अदुना पंथदना आईसीयू द थमदना राइकनकी अदुबु महकी फिबम लुसिलकपदगी चीफ मिनिस्टर वाई केमचाना लुसिंगदुनी एयर एम्बुलेंस अमा थौरांग तौरब मतुंग थासिगी निपान द इंफॉल एयरपोर्ट तगी गुरुग्राम की लेंग संग असि तमना पुदुना लेंग लक्किबनी अदुबु लेंग संग अदुना ngarang nungthil pung ani ga minute 10 tarakpada mahak laikidre haina phongdorkhibani mahak laikidram matung de hanna Evangelical Baptist Convention Church Central Delhi na mafam aduda laiba walte bungjamin ki quarter da awaba phongdokpagi mifam pangthokibani adubu ngasi numit yum matung da mahak yaksang Delhi dagi Mizoram gi Aizol da laiba lengpui airport puraktuni airport aduda nungtin pung ahum taram daide yorokre airport aduda mahak yaksang yorokpaga amu hanna awaba phongdokpagi mifam pangthokuna mahak koi kai khumnaki nungtil pung mari rom tarakpada lengpui airport hadok lamduna mahak yaksang bu Aizol da purakhi aduga numidang pung tararom tarakpada saklen ama yauna awaba amuk hanna phongdokhi adum oinamak hayang ayu angan pung ahum tarakpada gi hoduna mahak yaksang Churachandpur gi new lamkagi derakas beng da laiba mayum tamna Aizol lagi tuibai thong landuna purakadori Aizol lagi Churachandpur pawbagi sinjol da laiba jomi youth association gi hol hayang ayu pung manga dagi pung taret phawba condolence meeting pangthokuna aroi bikai khumna utkani aduga mathang phaitom khujang sungtuk muangpeng dialong khai Baifei mol singwa kulsing phawduna rakani haiba kulsing asta sumha ki mafam daroi be kai khumna bot pagaloina namhak masagi assembly constituency oiriba 56 thanlon ST constituency da hayang ayuk pung 13 gi minute 10 rum tarakpada thungani mafam asida numit yungba phawba saklen ama yauna mahak yaksang bu ukpagi thorom loina na ikai khumna ba amasung awabu phungtokpagi thorom sing pangthokani aduga numit yungba matung da thanlon thadok lamduna monlo songtal phawba laklaga amuk hanna monlomda handuna nungtin pung mari dagi taruk phawba condolence sitting pangthokuna saruk yabasing busaklen pichagani aduga thwangton new kungkap langthun ji boljong palong swangdo maukot amasung singhat phawduna laklaga yeng numidang pung 3 tarakpada Churachandpur gi new lamkagi dorkas beng da laiba mahaki yumda thunglagani hairi mahak laikidabada maitai society Churachandpur gi president moirang them thoibegi maikaidagi thamoi sokna wa phongdorgli mahak laikidaba asi state asidagi natana mahaki constituency gi miyam gi mangjabani mahaki imung manung maruk mapang amasung supporters singi awabada susaruk yazari hairaduna mahaki thawaina sembirek panupi mapugi manakte ingna sekna leirunaba oirasanu hairi amaramdu Churachandpur district magistrate Dharun Kumar es nasum hak laikidabada thamoi sokna wa phongdorkli mahakna kathok miyamgi mihut amasung sok thaban naidana miyamgi chakut thorangi thabuksing pangthoklami haina singtharagli amaramdam hak laikidabada Churachandpur dagi thangkhol tribe organization TTO Kuki Zo Council KZC Indigenous Tribal Leaders Forum ITLF amasung 50-55 assembly constituency ki MLA Ngursalang Sanatin sum hak kiserol amada thamoi sokna awaba phongdorkli mahakna sembirap mapugi mafamda nungaina pothap oirasunu hairaduna mahakna pangthoklam bathabuk thorum singda kawru haibo wafam su phongdorkli atum oinamuk mahak yaksangna hayeng numidang pung taraga mathoirum tarakpada Churachandpur leiba masagi yumda yorklabasu mahak yaroiba mathau mangam karamba matamda pangthokadabagi haibadudi hawjik phawbugi oinadi leptri Pakistan Afghanistan ki tongan mafam tareta sathakibi air attack sing da Meeoi kun Henna Purakhre Pakistan Afghanistan sa tharkibi air attack sing da Meeoi kaya marum sikre haina ngasi nungaijing numita Afghanistan phongdorakre ngarang numidang nangarhar amasung plastic province sing da nupi amasung angang sing yaw numisam sing mathakta makhuni attack tawraki haina extra post ama government gi wangang loi jabin hulla mujahid na haiki Nangarhar province ki Westwood district misam gi yum amada Pakistani army na target tawraki bada imung amagi Meeoi kun gahumdoi attack akai na phumjin kre hojik phawde Meeoi meri khak tamak singthokli haina Afghanistan gi tolo news na hairi thangjenumit ki hauna Pakistan Paktika gi Bermal amasung Urgun district sing da loina na Nangarhar gi khogani bahsod amasung gahni care district sing da attack sing se taraki Islamabad nang kai mangmada sa thaki attack sing adu da Pakistan gi manung da handa ki suicide attack sing se tabani haiba militant group sing da target tawki bani hairi
Air attacking aduna Pakistan Afghanistan mangfai paring da lei haiba militant camp sing da midyang thamjin kibani haina su Pakistani media agency sing hairi fitna al khawaji FK masigi affiliate sing amasung Dice Khosa province DKP gi camp threat amasung Lord Farm Singh the Khulai Thakre Haina Pakistan Information Ministry Yuwa Paladuna Geo News na hairi handak Islamabad Bazautar amasung Banunda Ramzan manung da thokiba suicide attack sing adugi paukumda yamna mapasumba ga loina thabuk adu pangthokibani haina ministry aduna haina ki awang nongsup thangba Khyber Pakhtunkhwa province ki Bazautar district security force amada suicide bomber amana explosive hapa gari ama thomgairektuna lanmi taraga mathoi amasung angang ama hatkiba adugi numit kharni gi matungda attacker sing adu sathakibani authorities na kona attacker adu Afghan national amani haiki khwaidigi nobu attack sing asigi pungkhargi mamangda atopa suicide bomber amanasu Banu district security convoy amada attack tawduna lieutenant colonel ama yauna lanmi ani hatki thangjigi attack adugi matung Pakistan gi military na makoi karigumba akhakpa amata leiroi amasung chenaba sing adugi mathakta sathariba operation sing ase makoi gi leifam adu amada oirabasu makha sathakani haina warning tawkhre Masigi mamangda thasigi lai khurumba mi kuntraga matoi sikiba Islamabad ta leiba sia mox amada sathakiba suicide bombing ama yauna handaki attacking tehrik i Taliban Pakistan nama koigi Afghanistan da leiba leadership ki pautak da sathabani haibasigi chapsaba evidence Pakistan da leire haina information minister Atala Tehran na hairi US na Khamenei amasung masano pa hanaba thaurang tawribara Iran gi supreme leader Ali Khamenei amasung mahaki masano pa Mostaba Khamenei hatpa yauna sathiba phibam amaga loina United States na nuclear facility sing the attack sing chathaba yanaba military gi thabuk sing aruba ayang yengli Tehran nuclear negotiation sing makha sathana US President Trump na aknaba military action sathanaba khalakkiba ka loina masigi wafam asi lakibani Axios ki report ama ki matung ina tholakpa yaba phibam khudungma ki US officials sing na tawba yaba thabuk sing thorang tawkhre madugi manung da phibam amadi ayatullah amasung magi masanupa lauthokpani haina senior advisor amana US officials sing da haiki thorang asi sawel ka murungi mamangda Trump da haudokhibani haina ani subelikun amana haiki president Khalibdu kanamta na khangde haina advisor aduna makha taki nongmagi mamangda Trump na deal ama tawnana ba Iran gi damakta numit tarani dagi taraka mangani matik chaba matam oigani haiki Iran gi foreign minister Abbas Arasina diplomatic oina manglom da sanctionaba Iran na thorang tawi haibagi ingit piki adu Iran na lan gi damakta thorang taw adugumna diplomacy gi damakta thorang tawi haiba mahaki asetpa phire phongdokhi